COVID-19 ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯅꯣ ꯀꯤꯔꯤꯕ ꯍꯪꯒꯣꯏꯔꯤꯕ ꯈꯪꯍꯧꯗꯅ ꯂꯥꯛꯈꯤꯕ ꯂꯩꯅꯥ ꯂꯩꯆꯠ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯀꯌꯥꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯃꯤ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯟꯂꯣꯛ 4 ꯆꯠꯅꯔꯅꯤꯌꯦ ꯊꯥꯖ ꯅꯪꯒꯤꯁꯨ ꯐꯥꯔꯃꯥꯁꯤ ꯍꯥꯡ ꯌꯥꯔꯅꯤꯅꯦ ꯑꯟꯂꯣꯛ ꯆꯠꯅꯔꯦ ꯀꯣꯝꯊꯣꯛꯑꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯃꯍꯧꯁꯥꯒꯨꯝ ꯑꯩꯒꯤ ꯐꯥꯔꯃꯥꯁꯤ ꯍꯥꯡꯈꯤ ꯐꯥꯔꯃꯥꯁꯤꯁ ꯑꯃ ꯑꯣꯏꯅ ꯒꯕꯔꯃꯦꯟꯠꯅ ꯄꯤꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯁꯤ ꯉꯥꯛꯂꯨꯗꯕꯗꯒꯤ ꯑꯩ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕꯅꯤ ꯆꯦꯛꯁꯤꯟꯗꯕ ꯍꯥꯏꯕꯁꯤꯅ ꯈꯨꯗꯣꯡꯊꯤꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝꯅꯤ ꯑꯩ ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯈꯤ ꯑꯗꯨꯕꯨ ꯑꯩ ꯃꯇꯝ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯛꯈꯤ ꯑꯩꯕꯨ ꯂꯥꯌꯦꯡꯕꯤꯔꯛꯄ ꯗꯣꯛꯇꯔꯁꯤꯡꯕꯨ ꯑꯩꯅ ꯌꯥꯝ ꯊꯥꯒꯠꯄ ꯎꯠꯆꯔꯤ ꯑꯩ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡꯗ ꯍꯣꯝ ꯀ꯭ꯋꯥꯔꯦꯟꯇꯤꯟꯒꯤꯗꯃꯛ ꯌꯨꯝꯗ ꯍꯜꯂꯛꯈꯤ ꯑꯩ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯈꯤ ꯇꯁꯦꯡꯅ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯑꯃꯒꯨꯝ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯐꯥꯎꯖꯈꯤ ꯐꯊꯕ ꯉꯝꯗ꯭ꯔꯕ ꯋꯥꯈꯜꯁꯤꯅ ꯏꯊꯟꯇ ꯁꯨꯏꯁꯥꯏꯗ ꯇꯧꯔꯁꯤꯔꯥ ꯍꯥꯏꯅ ꯐꯥꯎ ꯈꯟꯈꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯈꯟꯕ ꯆꯍꯨꯝ ꯑꯃ ꯄꯥꯎꯔꯛꯈꯤ ꯑꯩꯁꯤꯕꯨ ꯏꯁꯥ ꯏꯊꯟꯇꯒꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝꯒꯤꯔꯥ ꯑꯩꯅ ꯐꯥꯔꯃꯥꯁꯤꯁ ꯑꯣꯏꯔꯤꯕꯁꯦ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯉꯁꯤꯗꯤ ꯑꯩ ꯍꯣꯝ ꯀ꯭ꯋꯥꯔꯦꯟꯇꯤꯟꯒꯤ ꯃꯇꯝꯁꯨ ꯂꯣꯏꯔꯦ ꯑꯩꯁꯨ ꯃꯍꯧꯁꯥꯒꯨꯝ ꯊꯣꯡꯒꯥꯝ ꯋꯥꯃ ꯂꯥꯡꯅꯤꯡꯈꯤ ꯑꯩꯒꯤ ꯈꯣꯟꯊꯥꯡꯅ ꯄꯨꯔꯛꯄ ꯃꯥꯏꯀꯩꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯑꯩꯒꯤ ꯐꯥꯔꯃꯥꯁꯤ ꯃꯄꯥ ꯑꯣꯏꯔꯝꯃꯤ Helena pagbiling sa ngumnya siya. Taja. Kayagin nama. Nang wakan sonthabi yade ko. Nang idamakta ako'y so am layrisidi. Hindi na layo ko. Hoy nama. Adubo ngashidi ay mahusagi thajada oire. Government ki SOP ngaktu na mahusagong pharmacy hangay. Ngashidi ay alaw ki wahanto chap chana khangay. Mayam shu alaw ki wahanto siya khangmin na ba? Talay fade.